Supreme Court na irang asida lanjen aduna leidiba miyoi singi yum ingkol state leingakna ngak senaba amadi mai thaduna mang takhan khraba yum kai lamsing khopchinba lausinba amadi leisinba yaroi haina Manipur lenga ki home department na order ama thoktuna mari leinaba miyoi kanglop singda khangalakli loinana lamsing aduda leisinba khopchinba yaurabadi miyoi sing adu mapam adudagi tanthokpaga loinana miyoi sing adugi mathakta Supreme Court ki order bu ikai khumnadabagi maralda chairak pigani hairi order asi mari leinaba district singi deputy commissioner sing amadi SP singna mapung fana thabak ta onthokadabani haina su khangalakli commissioner home 𝗘𝗡𝗖𝗥𝗢𝗔𝗖𝗛 thokpa order amana hai haukiba September 15 da thangalakiba petition amada lining laison ga mari leinaba building singak senba amadi khopchin bana chingba tohandanaba amadi lanjenarakpa miyoi singi yum amasung lamngak senaba Supreme Court na order thokhrabani lamdamasigi law and order gi fibam phattaba amadi irang hena kansilakpa yaba maramna state government na Supreme Court ki order ordo haksin na lawbaga loinana court ki order asi ngakna chatnaba home department na deputy commissioner sing amadi SP sing na paikhat pa yaba thabak sing paikhat naba khangan kibani Manipur lengak na miyam amadi organization sing na order asigi wangmada thabak amata tawdana ba appeal torakle kanagumana court ki order asigi wangmada thabak toraklabadi order adubu ikai khumnadabani haina lawdana logi matungina chirak pigani hairi panbayai ngasi maksu moreda maitei singi yum ingkol kuki sing na thugaina ba amadi khopchinaba honarakpadagi irang thoki hairi loinana 𝗏𝗏𝗏 leiba maitei singi yum ingkol singsu mai tharaba matungda lemhoba pumnamak bulldozer season aduna tem khai kibagi thodok leikrabani